Churachandpur district ki case Salbung area da hangba State Bank of India ki branch ta sakhangdaba khulai paiba singna lupa lakh kunlom gi senfam lut tawduna pukre haide. Impact News afangba pawda thawdoka singa sinungthil pung anirom taba matamda thokibani haide. Paw asina makhatana nungthil pobopta mi yamna leitabagi khudong chaba lauduna khulai matik chana paiba miyoi mangana bank aduda changlaktuna senfam sing adu lut tawkibani. Bank adu da duty taba security su karimata tawba ngamkhidre haide. Thawdok adu hek thokraba matung district police ki kangbu ama laktuna investigation haukibaga loinana bank lut tawbada chenaba sing adu gi khongulli na basu hotnari. Adubu hauzik fawbagi oinadi mi fami pun tawbagi pawdi laitre. Panba yaba amana Churachandpur district ki Salbung da lairiba SBI gi branch asi haukiba chahi lisingani kunga humdoi da hangkibani haide. Amaromda mamang chahi gi May ahumdagi thokliba irang asigi manungda state asida bank lut tawbagi thabak asi ngasigi asi tharaga marirak shuba thawdok oide. Haukiba chahi gi July 10 da Churachandpur district ki Didim road amadi Thangzam road junction da hangba Axis Bank branch lut tawke. Masigi matung mamang chahi gi November 13 da Ukhrul district ki Ukhrul headquarter da hangba Punjab National Bank su khulai paiba singna lut tawkibane. English singani kundasu Churachandpur da hangba SBI branch amasu nungthil pobop da lupa crore amaga lakh taraga mga lut tawkibagi thawdok laikhrabane.